Ngasigi oiba tongan collection khara miyam de khudul tamjage lengak seman binaba Delhi da taksinaba changsiliba BJP gi MLA singa unabagi Tanja central leader singna Piraktrabdi resign Touba tabani haiba Syam Kumar gi wafamna ahan boina khudul tamjage Manipur da popular government ama lehnabagi damak BJP gi MLA singa central leader singda taksilunaba Delhi da sangsinariba asiga mari lenana center gi luchingba singna MLA sing asiga unabagi Tanja Piraktrabdi resign Touba tabani haina Andro Assembly Constituency की BJP की MLA Thanauzam Syam Kumar Fongdokre haiba wafam asi tamjaraga video asibu ming tabiriba punamakpu taramna okchari wafam asi ngasi MLA masasu Delhi da chatnabagi damak Imphal airport ta thunglabada mafam aduda hanadagi ngaiduna lerakpa pawmising na hangba wangi pakhum piraduna mangna phongdoklambani marag asida panba yabadi ngarang chief minister oiramba Biren yauna BJP की MLA khara Delhi gi damak Imphal thadokrabani pawmising na hangba wangi pakhum piraduna MLA Syam Kumar hai handakti MLA singna center gi luchingba sing unadaba yadi haiduna chap yungna khale aikoina aikoigi leader sing unagi haibada yadrabadi aikoina BJP gi MLA oina adumak leirubagi wan thok leite central leader sing unabagi appointment phangdrabadi resign tawba natana atai leiti haina su phongdoklamki amaromda Thangmaiban Assembly Constituency gi MLA KH Jaki channa pongbi sing da hai MLA kharana hana Delhi da thungduna leirabani ngasi saliba aikoisu makhoiga unaraga central leader sing punna unannaba honagani Manipurda atuba matamda popular government ama halakpagi oithokpa leibra haina hangbada maangna hai MLA singsu madugi thajaba amaga loinana chatlibani amaromda February 8 2025 ta Home Minister Amit Shah na resign town kiba BJP na luchingba lengakta makalamatagi phamamata phangdrabasu sawgalamlaba matungda amuk tokle hai kiba NPP ki MLA Sheikh Nurul Hasan na hai Manipurda anauba leadership amagi makhada anauba lengak ama yamna atyenba matamgi manungda laklagani haina thajahiramki panba yabadi February 8 2025 ki nungthil phawba leiramkiba Manipur miyamgi lengak adu Home Minister na resign town karba matung tha adugi taragahumdoi dagi taraganitoi suba Manipur Legislative Assembly bu animated suspension da thamlaga President rule chanahalakibani President's rules ki lengak asisu ahanba tha taruk ki matam loithokibadagi amuk anna atopa tha taruk ki matam ama ngasi phawba sangdohalaklibani amaromda hausimaki oina Manipur Legislative Assembly gi apunba MLA humpu leigadabagi manungda mamang sahigi aroiba sarukta NPP gi state unit ki president chu oiramba N kayasi laikidabadagi member yankhaiga mapan leirakibani lemhauriba member yankhaiga mapan asigi manungda BJP pumseng oina karakhiba MLA masingna kunthra kanithoini aduga JDU gi oina kumja 2022 da pangthokpa mikhalda MLA taru karakhibagi manungda mangana BJP da yauksin kibadagi party asigi MLA masing kunthra ga tare leiribani MLA kunthra tare asigi manungda Manipur dagi separate administration Dabani haiduna demand tauba kuki job furuki MLA taragi manungda BJP ki pumseng MLA taret yauribani pausi amana phangba atopa paugi likhul amana haibada ngarang Biren yauna BJP ki MLA khara Delhi gi damak Imphal thadokraba matungda ngasai Manipur Legislative Assembly ki speaker TI Saitrapatta yauna MLA taraga mathoi Delhi gi damak Imphal thadokri hairi MLA taramathoi asigi manungda NPP ki MLA Sheikh Nurul Hasan chu yauri hairi nakalamaromda lengak semnaba BJP ki MLA singna Delhi da chatpa iba se yamna ikaiba phawi haiba okram ibobi gi wafam haukiba parliament mikanda BJP na sit chamri hena kagani haikiba du karamlabadi India gi lebak tambang amnamloi democracy kananaba India amasong Manipur dagi BJP gi lengak maru phangna muthatpa mathau tare pasoi gi MLA na hai tek lambi ohengani haikiba du upul tekla haiba AK Mirabai gi wafam sing thamjake Manipur da popular government ama lehnanaba BJP gi MLA singna Delhi da taksin ba chatpa haibasi yamna ikaiba phawi haina hanagi chief minister amasong Congress legislature party gi leader Okram Ibobi na phongdokre wafam asinga sei pasoi block Congress committee na sinduna Imphal West district ki Tabung Khok awang lekai da leiba Ima Tubi Leima community hall da pangthokpa vote chor gadi jor gi signature campaign da saruk yaraduna maangna phongdokibani campaign asida wangang laduna maangna hai Manipur ki BJP ki majority leijaribani masigi matakta opposition Congress ki MLA manga aduga laikidraba member amagi hangduna leiriba seat amaga khaidokraga apunba seat humpu leiba Manipur Legislative Assembly ki seat yankhai ga maridi makhoi gi oina leiribani asigumba phibam asida BJP ki MLA singna Delhi da chatlaga Manipur da lengak ama semna bagi hairugani hairiba ase MLA ama oina ahak ikaiba phawi Manipur da president rule chalai jingai da leiramba
Biren Luching Balanga Adusu, opposition de Lady Ba, Ekai, MLA Mari Mangana Inturubanate, Makoi Masal Tonarakbada, Adum Saiteng Pangmani, Masidi Chopna Batari Haiduna, Amit Chana Dili the Kauraga, Matamadugi Chief Minister Birenbu, Resign Tauro Haiduna, Tawan Kibani, Aduga Housingna Amuk, Lengak Semna Bagit Taksin Bad Dilida, Amuk Chatli Haidibasi, Yam Ekai Haiki, Congress Ki Matamda, Sonia Gandhina Natraga, Atai leaders in Manakta, Ekai Lengak Sem Lagi Haina, Deli the Chatkiba Late, Makoi Mekaidegisu, Mui Amabu Hapu Natraga, Lokto Uhaina Kuting Zilaki Balate, Tawatabu Ekoina Semba Doriba, Lengaki Kibinet Aduda, Nupi Amadi, Minority Gi Mute Yaubra Badumadi, Makoina Suhang Laki Haidi, O Ibovina Makata Nahai, Kumza 2024 Gi Parliament Mikalda, BJP na Sit Chamri Hena Kagani Haina Loktoki Badu, Taseng na Makoina Loktoki Bagi Matungina, Sit Chamri Hena Karambatola Badi, India Gi Marai Bakta Mangam Loi, Makoina India gi Constitution Semdoklaga BJP na chahi kaya leptana lengak paiba yanaba dictator gi lengak chattanaba honaramgani haiki ngase Manipurda Zilla Parishad Panchayat Municipal Council amasong Autonomous District Council singi tam loidabasu Mikal Pangtoktana makhoi gi purit khawdagi miyoi sing putoklaga suknam lengak tawri asigumba phibam asida democracy gi wonthok lehendre hairaduna democracy kananaba India amadi Manipurda gi BJP gi lengak maru pangna muthatpa mathau tai haiki Campaign asida saruk yakiba Pachoi Assembly Constituency digi karaktuna lengaki Minister Pauba Oiramlabi Ekai Mirabai na hai BJP lengaki makada Manipur gi miyamna wangang dabagi wani tumin na mamitagi mapi taraga khangli bani haiki BJP na tawbagumna pasogi oinasu chahi mari rom asida MLA na miyamda utchairaga thambali ba asi matamsa na miyamna puthokpa matam oire MLA gi Local Area Development Fund gi makada chahi mari rom asida saukhat thorangi thabak kari kari paikhat khrabagi haiba adugi White paper puthok piu Pachogi MLA na constituents asigi lambi high tech oina semgani haiki badu high tech la natraga upul tech la haina su hangningi haiki campaign asida MP Dr. Angomcha Bimor Akoijam amasong hanagi MP amasong Manipur lengaki minister su oiramkiba Dr. Toksom maina saruk yaki makasatarakpada nungtil pausege chipong ama oiriba kangla paudagi lokotcharaga tamzige Manipur asi illegal drug tagi line sel tanba yaba mapamama oina lebak asigi drug traffickers singna launari Manipur asi ain kaina drug lalonduna khwaidagi hena line sen tanba yaba mapamama oina lebak asigi drug trafficker kayana launare haukiba chahi 2007 tagina 2023 paubagi manungda Manipur drug trafficking ga mari leinana Manipur miyoi lising ohunga chatro kunga taret phagi bagi manungda miyoi chamaga taraga manga lebak asigi tongan tongana state taraga mari dagini masiga loinana drug trafficking ga mari leinana phariba missing gi chada nifugani thoidi yumthangnari ba Assam state tagini haina report amana hairi Manipur phariba drug traffickers sing asigi manungda Bihar Chhattisgarh Jammu and Kashmir Mizoram Nagaland New Delhi Punjab Rajasthan Tamil Nadu Tripura West Bengal amasong Uttar Pradesh ta leiba miyoi kaya yauri Assam government ki mekaidagi phongdokibada makhal makha kayagi narcotic ki market ase India da leptana expand tawragni Manipur ase brown sugar sungbada natana ganja su marang kaina thai masiga loinana yaba tablet amasong WY tablet ase yumthangnari ba Myanmar dagi Manipur da yawraklaba matung tongan ba route kayada mafam kayada chaitokki haukiba chahi kayada drug ka mari leinana phakiba thawdok kaya aduna drug sing ase lebak ase gi tongan ba city sing da pukina ba lambi asida distribution center kaya amasu leiri official gi report matung ina West Bengal gi Siliguri ase narcotic ki maru oiba mafam ama oibada natana tongan ba athingba thamliba polam kaya amagisu maru oiba mafam ama oiri heroin number 4 ase Myanmar dagi Manipur da thazilakpa asigi mathakta Manipur da su mamangi government agency singna heroin number 4 sungpham unit kaya ama phaba punbagi thodok kaya leire Narcotics and Affairs of Border NABki report matungina haukiba chahi 2018-22 phawbagi manungda lupa million 902.34 gi value oigadaba popi pambising yantatuna mangan khri haibagi report lei hairiba matam aduda Manipurda lam acre 19547.6 ta tharamba yamlaba popi pambising yantatuna mangan khi haujiksu leptana popi cultivation ase maru phangna muthatna bagi thabak leptana chathari haukiba chahi 2022 da Manipurda phakiba drugsing amasong popi pambising paksana mangan kibasing saurangna $1 million 19.88 ki value oigani
हाइरिबा सेनफम असी स्टेट की टोटल ग्रॉस डोमेस्टिक प्रोडक्ट की चादा तरेट लोमनी पनबा याबदी मणिपुर गवर्नमेंट ना वार ऑन ड्रग्स लौथोक्तुना स्टेट असिदा ड्रग मरु फंगना मुथतनबगी थबक असी चथरकिबनी अदुबु हौकिबा चही 2007 दगिना 2023 फावबगी मनुंगदा ड्रग का मरी लेना कन्विक्शन पीखिबा असिदी चादा अनिरोमतनी ड्रग का मरी लेना फारबा मिसिंग की चादा निफुगा तरेती बेलदा रिलीज तौखी अदुगो चादा निफुना जुडिशियल कस्टडीदा लैरि हैरि